ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯀꯥꯁ ꯇꯈꯦꯜ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥ ꯆꯥ ꯄꯨꯊꯣꯔꯛꯇꯨꯅ ꯌꯨꯝ ꯃꯁꯨ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯗ ꯄꯤ꯫ ꯁꯦ ꯆꯥꯁꯤꯗ ꯂꯩꯔꯁꯦ, ꯅꯣꯏꯗꯤ ꯂꯣꯏꯒꯗꯧꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯏꯃꯥꯕꯣꯛ, ꯂꯣꯏꯒꯗꯧꯔꯕꯅꯤ, ꯍꯌꯦꯡ ꯑꯌꯨꯛꯀ ꯁꯨꯔꯗꯤ ꯂꯣꯏꯔꯅꯤꯗ꯫ ꯏꯃꯥꯕꯣꯛꯇꯤ ꯉꯟꯅ ꯂꯣꯏꯁꯤꯟꯈꯤꯕꯁꯤꯅ ꯐꯔꯦ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯕꯗꯣ ꯀꯌꯥ ꯍꯩꯅꯗꯦ ꯏꯃꯥꯕꯣꯛꯇꯤ꯫ ꯋꯥꯠꯂꯤꯀꯥꯟꯗꯅꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯍꯧꯕ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩ ꯑꯗꯨ ꯊꯣꯛꯂꯛꯏ, ꯃꯈꯨꯠꯇ ꯆꯦꯕꯥꯎ ꯈꯔ ꯄꯥꯏꯔꯗꯨꯅ꯫ ꯊꯕꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯅꯣ? ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯆꯦꯕꯥꯎ ꯄꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯃꯄꯥꯟ ꯄꯥꯛ ꯊꯣꯛꯑꯅꯨꯅꯦ ꯅꯪꯕꯣ꯫ ꯆꯦꯕꯥꯎꯗꯨꯗꯤ ꯆꯥꯎꯊꯣꯏ ꯍꯣꯏ ꯊꯣꯏꯕ ꯍꯣꯏꯗ ꯑꯗꯨꯃꯛ ꯄꯤꯍꯟꯕꯁꯨ ꯃꯌꯥꯏ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯂꯨꯍꯣꯡꯒꯗꯕꯁꯨ ꯅꯨꯃꯤꯠ 3ꯅꯤ ꯋꯥꯠꯂꯤꯕꯁꯤꯕꯨ꯫ ꯑꯩ ꯑꯗꯨꯝ ꯄꯤꯊꯣꯛꯂꯨꯔꯒꯦ, ꯌꯥꯝꯕꯁꯨ ꯅꯠꯇꯦ꯫ ꯐꯔꯦ ꯁꯠ ꯄꯤꯊꯣꯛꯂꯨꯔꯒꯅꯦ ꯍꯜꯂꯛꯎ, ꯏꯃꯥꯒ ꯋꯥ ꯈꯔ ꯇꯥꯟꯅꯁꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯊꯨꯅ ꯍꯟꯖꯔꯛꯀꯦ꯫ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯊꯣꯡꯒꯥꯜ ꯃꯥꯏꯀꯩ ꯄꯥꯟꯈꯤ꯫ ꯊꯕꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯑꯃꯨꯛ ꯍꯣꯠꯅꯈ꯭ꯔꯦ꯫ ꯍꯔꯥꯎꯖꯩ ꯃꯃꯧ ꯂꯥꯛꯇꯧꯔꯦ ꯍꯥꯏꯕꯗ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯀꯅꯥ ꯑꯃꯅ ꯃꯅꯦꯝ ꯃꯃꯧꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥ ꯄꯜꯂꯛꯄꯗ ꯀꯂꯛꯆꯈꯤꯕꯅꯤ꯫ ꯃꯆꯥꯗ ꯃꯃꯧ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯀꯌꯥ ꯇꯧꯖꯈꯤꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯂꯥꯏꯖꯒꯤ ꯃꯃꯥ ꯇꯔꯨꯕꯤꯅ ꯃꯆꯥꯗ ꯌꯨꯝꯕꯥꯂꯣꯟꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯀꯌా ꯑꯃ ꯇꯥꯛꯄꯤꯔꯛꯏ꯫ ꯍꯥꯏꯔꯛꯏ ꯃꯆꯥꯗ ꯌꯦꯡꯗꯨꯅ, ꯏꯃꯥꯒꯤ ꯂꯥꯏꯖ, ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯅꯪꯅ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯕ ꯀꯩꯗꯧꯉꯩꯗ ꯌꯥꯔꯣꯏꯀꯣ? ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯈꯔ ꯉꯥꯡ ꯁꯛꯑꯁꯨꯅꯦ ꯆꯩꯔꯁꯨ ꯑꯗꯨꯃꯛ ꯃꯌꯥꯏꯗꯣ꯫ ꯑꯗꯨꯕꯨ ꯃꯧ ꯑꯣꯏꯔꯕ ꯃꯇꯝꯗꯗꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯦꯡꯁꯤꯟꯕꯤꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯍꯩꯁꯤꯡꯅ ꯇꯧꯒꯗꯕ꯫ ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯉꯥꯡꯂꯛꯂꯤꯕꯗꯣ ꯀꯔꯤ ꯂꯩ ꯈꯪꯗꯕꯤ ꯌꯧ ꯇꯧꯕꯗꯣ ꯇꯧꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯤ ꯑꯃ, ꯋꯥꯔꯦ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ 12-13ꯗ ꯍꯧꯒꯠꯄꯗꯣ ꯑꯗꯨ ꯈꯛ ꯇꯧꯕ ꯌꯥꯗꯦ꯫ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯁꯨ ꯍꯧꯒꯠꯂꯒꯅꯦ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯒ ꯄꯣꯊꯥꯒꯗꯕꯅꯤꯀꯣ꯫ ꯍꯣꯏꯕ ꯏꯃꯥ, ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯂꯩꯒꯗꯕ ꯋꯥꯠꯂꯤꯒꯦ? ꯂꯩꯇ꯭ꯔꯦꯗ, ꯅꯍꯥꯟ ꯏꯃꯥꯒ ꯆꯠꯂꯒ ꯂꯣꯏꯅ ꯂꯩꯔꯗꯨꯗꯤ꯫ ꯐꯔꯦ ꯁꯨꯕ ꯁꯨꯔꯗꯤ꯫ ꯃꯇꯝ ꯀꯧꯕꯤ ꯃꯍꯥꯛꯅ ꯂꯦꯞꯄ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤꯕꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯊꯕꯥ ꯃꯁꯝ ꯃꯅꯥꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯈꯨꯔꯨꯝꯖꯩ ꯑꯃꯨꯛꯇꯪ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨ ꯌꯦꯡꯉꯤ ꯀꯣꯌꯦꯡ ꯀꯔꯤꯅꯣ ꯐꯅꯗꯤ ꯃꯊꯦꯡꯉꯦꯗ꯫ ꯃꯧꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯃꯥꯡꯒꯣꯜꯒꯁꯤ ꯏꯆꯥꯏꯅ꯫ ꯉꯔꯥꯡ ꯋꯥꯕꯒꯤ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ, ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯉꯁꯤꯒꯤꯗꯤ꯫ ꯑꯁꯤ ꯈꯟꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯏ꯫ ꯊꯕꯥ ꯃꯥꯅ ꯂꯥꯏꯖ ꯁꯥꯗꯦꯡꯗꯨꯅ ꯁꯣꯅꯄꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯩꯔꯥ ꯀꯠꯂꯤꯉꯩ ꯃꯇꯝꯗꯨꯗ ꯂꯥꯏꯖꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟ ꯑꯗꯨꯗ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯕꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ, ꯏꯃꯧ ꯍꯧꯒꯠꯂꯦꯗꯅ? ꯍꯣꯏ ꯏꯃꯥ, ꯉꯔꯥꯡ ꯊꯦꯡꯅꯒ ꯇꯨꯝꯕꯗꯨꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯥꯏꯗ, ꯉꯁꯤꯒꯤꯗꯤ ꯏꯃꯥꯅ ꯇꯧꯕꯤꯔꯕꯅꯤ꯫ ꯍꯌꯦꯡꯗꯒꯤ ꯏꯃꯧꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯕꯗꯨ꯫ ꯆꯠꯂꯨ, ꯏꯔꯨꯖ ꯃꯥꯏꯊꯖꯔꯨꯔꯣ꯫ ꯉꯔꯥꯡ ꯂꯥꯛꯍꯧꯗꯕ ꯃꯤꯁꯨ ꯑꯌꯨꯛꯇ ꯂꯥꯛꯄꯗꯨꯃꯛ ꯌꯥꯎꯕꯅꯤ꯫ ꯃꯤ ꯂꯥꯛꯂꯒ ꯆꯥ ꯈꯔꯗꯁꯨꯅꯦ ꯄꯤꯊꯛꯇꯕꯗꯨ ꯐꯖꯗꯦ꯫ ꯑꯗꯨꯅ ꯆꯥꯒꯗꯣ ꯅꯤꯡꯊꯤꯅ ꯂꯣꯜꯂꯒ ꯊꯝꯃꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ, ꯂꯦꯞꯄ ꯌꯥꯗꯦ꯫ ꯑꯗꯨꯅ ꯗꯨꯝꯃ ꯆꯠꯂꯤ꯫ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗꯅꯤ꯫ ꯂꯥꯏꯖ ꯊꯦꯡꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯀꯧꯏ ꯃꯈꯣꯟ ꯈꯔ ꯀꯟꯅ ꯃꯅꯦꯝꯕꯨ, ꯏꯃꯥ! ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯈꯪꯗꯦ꯫ ꯊꯕꯥ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ, ꯍꯩ, ꯏꯃꯥ ꯁꯤꯗ ꯂꯩꯅꯦ, ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯨꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯑꯃꯨꯛ ꯀꯧꯕꯗ ꯂꯥꯛꯄ ꯀꯩꯗꯧꯒꯦ? ꯍꯟꯖꯤꯟ ꯀꯧꯅꯕꯁꯤ ꯄꯥꯝꯃꯤꯔ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯁꯨ ꯂꯥꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣ, ꯇꯧꯒꯗꯕꯗꯣ ꯀꯟꯅ ꯉꯥꯡꯕꯗꯣ ꯑꯌꯨꯛꯁꯤꯗ ꯐꯖꯗꯦ꯫ ꯑꯗꯨꯝꯅꯦ ꯇꯞꯅ ꯍꯥꯏꯌꯨ, ꯃꯤꯃꯥꯡꯗ ꯏꯀꯥꯏ꯫ ꯏꯃꯥꯒꯤꯁꯦ ꯑꯩꯗꯤ ꯏꯀꯥꯏꯕ ꯈꯪꯗꯦ ꯁꯤꯔꯣ? ꯏꯃꯧ ꯏꯕꯦꯝꯃ, ꯑꯩ ꯑꯗꯨꯃꯛꯇꯤ ꯍꯥꯏꯗꯦꯗꯅ꯫ ꯈꯣꯟꯗꯣ ꯈꯔ ꯇꯞꯊꯔꯒ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯀꯟꯊꯤ ꯊꯣꯛꯀꯩ ꯁꯥꯎꯔꯤꯕꯗꯨꯕꯣ? ꯌꯥꯔꯦ ꯍꯅꯨꯕꯤ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯆꯤꯟꯗꯨ ꯌꯥꯝ ꯈꯨꯝꯃꯛꯀꯅꯨ꯫ ꯑꯩꯒꯤ ꯆꯥꯗꯤ ꯀꯗꯥꯏꯅꯣ? ꯆꯥ ꯂꯣꯟꯗ꯭ꯔꯦ ꯉꯁꯤꯒꯤꯗꯤ꯫ ꯆꯥꯛꯁꯨ ꯂꯣꯏꯗꯧꯔꯦ, ꯆꯥꯛꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯀꯔꯤꯒꯤ ꯂꯣꯟꯗ꯭ꯔꯤꯕ? ꯑꯩꯗꯤ ꯌꯥꯎꯔꯛꯄ ꯆꯥ ꯊꯛꯏ ꯍꯥꯏꯕ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯏꯃꯥꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯅꯣ? ꯁꯨꯝ ꯈꯠꯅ ꯍꯧꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣꯕ?
ꯄꯨꯡ 8 ꯇꯥꯔꯒ ꯍꯧꯒꯠꯂꯒ ꯆꯥꯗꯤ ꯀꯅꯥꯝꯇꯅ ꯊꯛꯅꯗꯕꯅꯤ ꯑꯗꯨꯒꯤ ꯑꯗꯨꯛ ꯂꯣꯟꯅꯗꯕꯅꯤꯗ ꯑꯩꯅ ꯊꯦꯡꯅ ꯍꯧꯒꯠꯄ ꯏꯃꯥꯅ ꯊꯤꯌꯨ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯆꯥꯛ ꯅꯪꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯂꯣꯟꯕꯤꯌꯨ ꯃꯤꯅ ꯍꯧꯒꯠꯄꯃꯨꯛ ꯊꯤꯗ꯭ꯔꯁꯨ ꯅꯊꯧ ꯃꯁꯛ ꯈꯪꯕꯤꯌꯨ ꯏꯃꯥ ꯌꯥꯔꯦ ꯑꯩ ꯂꯣꯜꯂꯒꯦ ꯌꯥꯝ ꯉꯥꯡꯉꯅꯨ ꯅꯈꯣꯟꯗꯣ ꯌꯥꯝ ꯀꯜꯂꯦ ꯈꯔꯅꯦ ꯇꯞꯅ ꯉꯥꯡꯕ ꯇꯝ ꯀꯣ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤ ꯊꯕ ꯂꯥꯏꯖ ꯁꯥꯎꯅ ꯃꯈꯥ ꯇꯥꯍꯧꯏ ꯃꯁꯤ ꯍꯅꯨꯕꯤꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯈꯟꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤ ꯇꯞꯂꯤ ꯃꯆꯤꯟꯒꯁꯤ ꯈꯨꯝꯃꯦꯕ ꯈꯪꯏ ꯁꯤꯗꯒꯤꯗꯤ ꯑꯣꯠꯄꯁꯦ ꯍꯦꯟꯖꯤꯜꯂꯒꯦ ꯃꯥ ꯂꯩꯔꯤꯉꯩ ꯑꯩ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯈꯛ ꯌꯥꯔꯣꯏ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯦꯕ ꯍꯌꯦꯡꯗꯒꯤꯗꯤ ꯎꯇꯤ ꯑꯣꯠꯄꯒꯨꯝ ꯍꯦꯛꯇ ꯒ꯭ꯔꯣ ꯂꯥꯎꯅ ꯑꯣꯠꯀꯦꯕ ꯊꯕꯥ ꯃꯆꯤꯟꯗ ꯇꯞꯂꯤ ꯁꯣꯠꯂꯤ ꯏꯃꯧ ꯂꯥꯛꯑꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯑꯣꯏꯔꯦ ꯅꯧꯔꯤꯉꯩ ꯃꯇꯝꯗꯗꯤ ꯐꯅ ꯐꯗꯧ ꯃꯥꯜꯂꯝꯕꯅꯤ ꯌꯥꯗꯦ ꯊꯕꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯣꯟ ꯑꯀꯟꯕꯤ ꯊꯥꯗꯨꯅ ꯂꯥꯎꯔꯛꯏ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯥꯗꯨꯕꯣ ꯅꯨꯡ ꯑꯣꯏꯅ ꯐꯨꯠꯂꯕ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯄꯨꯁꯤꯜꯂꯛꯇꯦ ꯍꯥꯏꯕꯅꯤꯗ ꯂꯣꯏꯔꯦ ꯏꯃꯥ ꯄꯨꯔꯛꯑꯒꯦ ꯊꯕꯥ ꯆꯥꯗꯣ ꯍꯩꯗꯨꯅ ꯃꯃꯧꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ ꯁꯦ ꯆꯥ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯌꯥꯔꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯊꯕꯛ ꯐꯕꯤ ꯌꯥꯝ ꯁꯥꯔꯛꯀꯅꯨ ꯃꯧꯋꯥ ꯅꯈꯣꯏꯒꯤ ꯀꯥꯁꯤ ꯌꯥꯝ ꯃꯣꯠꯂꯦꯅꯦ ꯈꯤꯇꯁꯨ ꯁꯦꯡꯗꯣꯛ ꯅꯥꯟꯊꯣꯛ ꯇꯧꯅꯦ ꯃꯤ ꯑꯃ ꯆꯪꯂꯛꯄꯗ ꯅꯣꯛꯅꯔꯅꯤ ꯏꯃꯥꯗ ꯑꯗꯨ ꯎꯕꯤꯌꯨ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ ꯑꯗꯨꯃꯛ ꯃꯇꯧꯕꯤꯌꯨ ꯅꯊꯧ ꯅꯇꯟꯅ ꯅꯊꯧ ꯌꯥꯝ ꯁꯥꯕꯤꯔꯛꯀꯅꯨ ꯊꯣꯛꯑꯣ ꯌꯥꯔꯦ ꯃꯤꯒꯤ ꯑꯁꯤꯗ ꯀꯨꯝ ꯌꯦꯡꯗ꯭ꯔꯁꯨ ꯊꯕꯥ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ ꯃꯃꯧꯒꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯃꯧꯅ ꯃꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇ ꯈꯟꯕ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯗ ꯉꯥꯡꯕ ꯁꯛꯄ ꯇꯧꯕꯁꯤ ꯃꯤꯒꯤ ꯃꯥꯡꯗ ꯈꯠꯅ ꯆꯩꯅꯕꯁꯨ ꯄꯥꯝꯗꯦ ꯏꯀꯥꯏꯖꯕꯅꯤ ꯃꯤꯌꯥꯝ ꯃꯥꯡꯗꯁꯨ ꯈꯠꯅ ꯆꯩꯅ ꯇꯧꯕꯗꯨ ꯑꯗꯨꯅ ꯃꯃꯧꯗ ꯉꯥꯡꯕꯗ ꯐꯖꯕ ꯋꯥꯍꯩꯅꯗꯨꯃꯛ ꯃꯍꯥꯏꯕꯅꯤ ꯃꯅꯦꯝ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗꯁꯨꯅꯤ ꯂꯥꯏꯖ ꯃꯥꯅ ꯌꯥꯔꯅꯤ ꯃꯥꯅ ꯉꯝꯂꯅꯤ ꯈꯟꯗꯨꯅ ꯇꯧꯔꯛꯂꯤꯕꯁꯤ ꯃꯃꯧꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯥꯏ ꯑꯃꯨꯛ ꯑꯣꯟꯁꯤꯟꯈ꯭ꯔꯦ ꯌꯥꯆꯪꯂꯛꯄꯗꯨꯗ ꯊꯕꯥ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯉꯁꯤꯗꯤ ꯆꯥꯛ ꯑꯁꯦ ꯅꯪ ꯑꯣꯏꯅ ꯊꯣꯡꯉꯨ ꯏꯃꯥ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏ ꯉꯁꯤꯗꯤ ꯀꯩ ꯊꯕꯛ ꯁꯨꯗꯅ ꯉꯥꯎꯔꯤꯕꯅꯣ ꯅꯥꯁꯤꯟꯅꯅꯨꯀꯣ ꯏꯃꯥ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯊꯕꯛ ꯑꯗꯨꯛ ꯇꯧꯕ ꯇꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯉꯝꯃꯣꯏ ꯆꯥꯛ ꯊꯣꯡꯕꯒ ꯏꯃꯥꯗꯨꯃꯨꯛ ꯊꯣꯡꯉꯨꯁꯨ ꯏꯃꯥꯁꯦ ꯍꯛꯆꯥꯡ ꯉꯝꯃꯟꯗꯗꯅ ꯇꯧꯕꯅꯤꯅꯦ ꯅꯪꯕꯨ ꯏꯃꯥꯅ ꯉꯝꯂꯕꯗꯤ ꯑꯗꯨꯃꯛ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯊꯣꯡꯒꯅꯤ ꯉꯝꯃꯣꯏꯕ ꯑꯩ ꯊꯣꯡꯕ ꯏꯃꯥꯒꯤ ꯊꯣꯛꯄ ꯊꯣꯡ ꯌꯥꯔꯦ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯍꯣꯔꯦꯟ ꯆꯥꯛ ꯂꯣꯏꯔꯀꯥꯟꯗ ꯀꯧꯕ ꯂꯥꯛꯑꯣ ꯊꯣꯛꯑꯣꯕ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯊꯣꯛꯑꯣ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯈꯤꯇꯕꯨ ꯈꯪꯗꯦꯗꯀꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯤꯅꯨꯡꯁꯤꯒ ꯈꯪꯖꯗꯦ ꯃꯁꯤ ꯂꯦꯞꯇꯨꯅ ꯂꯩꯌꯦ ꯈꯪꯉꯤꯕ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯅꯦꯝꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯏꯟꯊꯣꯔꯛꯏ ꯊꯕꯥ ꯎꯞꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯈꯔꯁꯨ ꯁꯤꯟꯊꯔꯛꯏ ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯡꯁꯤꯕꯨ ꯄꯤꯕꯤꯔꯤ ꯁꯣꯜꯂꯕꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯐꯠꯇꯦꯗ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯁꯦ ꯆꯥꯛ ꯈꯔꯗ ꯊꯣꯡꯉꯣ ꯍꯥꯏꯕꯒꯤꯕꯨ ꯃꯅꯦꯝꯃꯩꯕꯨ ꯂꯥꯛꯇꯨꯅ ꯍꯦꯛꯇ ꯏꯟꯊꯣꯛ ꯁꯣꯜꯂꯕꯤ ꯑꯩꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯌꯥം ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯩꯕꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡ ꯄꯣꯏꯔꯩꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯖ ꯃꯥꯅ ꯐꯩꯖꯨꯞꯀ ꯆꯤꯡꯈꯠꯇꯨꯅ ꯇꯨꯝꯃꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯀꯩꯅꯣ ꯅꯪꯅ ꯇꯨꯝꯃꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯆꯥꯛꯀꯗ ꯊꯣꯡꯉꯨꯕ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯁꯨꯝ ꯉꯥꯡꯉ ꯂꯩꯁꯤꯕꯣ ꯇꯞꯅ ꯉꯥꯡꯉꯣ ꯅꯨꯃꯤꯗꯥꯡꯅꯤ ꯈꯪꯗꯕ꯭ꯔꯣ ꯅꯪꯕꯣ ꯀꯟꯅ ꯉꯥꯡꯅꯕ ꯊꯕꯛꯇꯤ ꯀꯅꯥꯅ ꯇꯧꯒꯦ ꯅꯪꯅ ꯆꯨꯝꯃꯤꯔꯕ ꯍꯪꯐꯝ ꯊꯣꯛꯄꯅꯤ ꯑꯩꯅ ꯍꯪꯉꯤꯁꯤꯗꯤ ꯌꯥꯆꯪꯂꯛꯄꯁꯤꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯇꯨꯝꯃꯗꯤ ꯇꯨꯝꯕꯕꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯍꯥꯏꯕ ꯑꯃ ꯂꯩꯕ꯭ꯔꯣ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯤ ꯑꯩꯈꯣꯏꯗꯤ ꯅꯪꯕꯨ ꯂꯩꯁꯥꯔꯤꯉꯩ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯥꯏꯗꯥꯏ ꯅꯣꯏꯅ ꯃꯥꯅ ꯌꯨꯝꯕꯥꯂꯣꯟ ꯐꯖꯅ ꯇꯥꯛꯑꯦꯅ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯕꯣ ꯅꯨꯄꯥ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯦ ꯁꯤꯅꯤꯅꯦ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯇꯥꯛꯄꯨꯗꯤ ꯇꯥꯛꯏ ꯑꯗꯣ ꯅꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯆꯥꯛꯇꯤ ꯏꯃꯥꯅ ꯊꯣꯡꯈ꯭ꯔꯕ ꯊꯣꯡꯉꯝꯅꯤ ꯅꯪꯅ ꯂꯩꯅ ꯏꯃꯥꯗ ꯊꯣꯡꯍꯜꯂꯕꯅꯦꯕ ꯏꯃꯥꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯆꯥꯛꯀ ꯊꯣꯡꯕ ꯌꯥꯗ꯭ꯔꯕ ꯃꯧ ꯈꯛꯇꯅ ꯊꯣꯡꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯅꯪꯒ ꯉꯥꯡꯅꯕ ꯉꯝꯕꯒ ꯅꯠꯇꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯨꯒꯦ ꯅꯪ ꯁꯧꯒꯠꯂꯨ ꯌꯥꯔꯦ ꯆꯥꯛꯇꯨ ꯆꯥꯔꯒ ꯑꯃꯨꯛ ꯇꯨꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯄꯣꯏꯔꯩ ꯊꯕꯥ ꯃꯆꯥ ꯎꯕꯗ ꯑꯆꯧꯕ ꯅꯪꯁꯨ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏꯃ ꯑꯩ ꯁꯣꯜꯂꯛꯇ ꯉꯥꯏꯔꯤ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯏꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛꯇ ꯆꯪꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯤ ꯍꯣꯏꯃ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯊꯦꯡꯅꯕ ꯇꯧꯔꯛꯂꯒꯦ ꯃꯧꯗꯨꯁꯨ ꯍꯧꯗꯣꯛꯄꯤꯔꯨ ꯍꯣꯏꯃ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯛ ꯑꯗꯨꯁꯨ ꯆꯥꯕ ꯂꯣꯏꯅꯔꯗꯨꯅ ꯄꯣꯏꯔꯩ
ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯐꯝꯊꯩ ꯃꯣꯔꯥ ꯑꯃ ꯂꯧꯔꯒ ꯄꯣꯏꯔꯩ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯇꯥꯟꯅꯁꯤ ꯍꯥꯏꯕ ꯋꯥꯕꯨꯗꯤ ꯀꯩꯁꯨ ꯑꯔꯨꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯕꯨ ꯀꯩ ꯋꯥꯅꯣ ꯑꯗꯨꯃꯛ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ ꯏꯃꯧ ꯂꯥꯏꯖꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯉꯥꯡꯅꯤꯡꯉꯤꯅꯤ ꯁꯛꯅꯤꯡꯉꯤꯅꯤ ꯍꯥꯏꯗꯅ ꯕꯦꯕꯥꯔ ꯑꯃꯐꯥꯎ ꯌꯥꯎꯗ ꯍꯥꯏꯕ ꯁꯛꯄ ꯅꯃꯥ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯥꯒꯤ ꯑꯉꯥꯡꯒꯨꯝꯅ ꯉꯥꯡꯁꯛ ꯇꯧ ꯑꯍꯜ ꯑꯃꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯅ ꯈꯟꯗꯦ ꯌꯧ ꯌꯥꯏ ꯍꯦꯛꯇ ꯈꯨꯝꯃꯤ ꯅꯣꯡꯃꯇꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯆꯥꯛ ꯊꯣꯡꯅꯤ ꯈꯟꯗꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯃꯨꯡꯗꯨꯗ ꯂꯩ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥ ꯄꯥꯝꯗꯦ ꯑꯩꯅ ꯍꯥꯏꯔꯕꯁꯨ ꯂꯧꯗꯦ ꯅꯪꯅ ꯈꯔ ꯍꯥꯏ ꯍꯣꯏ ꯏꯃꯥ ꯑꯩ ꯐꯖꯅ ꯍꯣꯔꯦꯟ ꯍꯥꯏꯔꯒꯦ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯦꯜ ꯃꯄꯥꯟ ꯑꯗꯨꯋꯥꯏꯗꯨꯗ ꯃꯅꯥꯀꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯇꯥꯔꯤꯕ ꯂꯥꯏꯖ ꯐꯠ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣ ꯏꯃꯥꯅꯗꯣ ꯌꯥꯝꯅ ꯑꯣꯏꯗ ꯋꯥ ꯉꯥꯡꯕꯤꯔꯤꯗꯨꯕ ꯅꯆꯥꯁꯤꯗ ꯍꯤꯒꯥꯏ ꯋꯥꯗꯣ ꯌꯥꯝ ꯀꯥꯝꯁꯤꯜꯂꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯨꯡ ꯀꯥꯏꯕꯁꯤꯔꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯅꯆꯥꯈꯩꯒ ꯈꯠꯅꯕꯁꯤꯔꯕ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤꯁꯤꯕꯨ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯈꯔꯗꯨꯗ ꯊꯣꯡꯕꯤꯌꯨꯅ ꯍꯥꯏꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯦ ꯍꯥꯏꯕꯤꯔꯤꯁꯦ ꯏꯃꯧ ꯏꯕꯦꯝꯃ ꯑꯩꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯋꯥ ꯇꯝꯃꯒꯦꯅꯤ ꯏꯆꯥꯁꯤꯗ ꯆꯤꯟꯊꯤꯕꯤ ꯍꯅꯨꯕꯤ ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯅꯥꯀꯣꯡꯁꯤꯗ ꯇꯥꯍꯧꯗꯅ ꯍꯥꯏꯔꯤꯕꯅꯤ ꯑꯍꯜ ꯑꯣꯏꯕꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯕ ꯀꯩꯗꯧꯒꯦ ꯏꯃꯨꯡ ꯀꯥꯏꯅꯕ ꯁꯤꯜꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯂꯥꯏꯖ ꯆꯠꯂꯨ ꯀꯥꯗ ꯂꯩꯔꯝ ꯂꯥꯏꯖ ꯃꯃꯤꯠ ꯑꯗꯨ ꯁꯥꯎꯅ ꯊꯕꯥꯗ ꯌꯦꯡꯗꯨꯅ ꯍꯅꯨꯕꯤ ꯅꯪ ꯈꯪꯅꯤꯗꯅ ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯒꯦꯗꯣ ꯌꯦꯡꯉꯣ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯁꯥꯎꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯄꯣꯏꯔꯩ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯐꯔꯦ ꯅꯪꯁꯨ ꯊꯕꯛꯀ ꯆꯠꯄꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ ꯍꯣꯏ ꯏꯃꯥ ꯄꯣꯏꯔꯩ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯂꯥꯏꯖ ꯐꯃꯨꯡꯒꯗꯨꯗ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩ ꯂꯥꯏꯖꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥꯅ ꯉꯥꯡꯂꯛꯄꯗ ꯑꯗꯨꯝꯅ ꯀꯟꯅ ꯉꯥꯡꯒꯅꯨ ꯃꯤꯅ ꯇꯥꯔꯒ ꯐꯖꯗꯦ ꯑꯗꯨꯒ ꯅꯪꯅ ꯏꯃꯥꯗ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯕꯗꯣ ꯇꯧꯒꯅꯨ ꯏꯃꯥꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯌꯨꯝꯁꯤꯒꯤꯗꯤ ꯑꯍꯜ ꯑꯗꯨꯅ ꯅꯪ ꯏꯃꯥꯒ ꯃꯥꯟꯅꯒꯅꯨ ꯌꯥꯔꯦ ꯈꯤꯠ ꯉꯥꯡꯕꯤꯔꯛꯑꯅꯨ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯃꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯅꯨ ꯍꯤꯒꯥꯏ ꯋꯥ ꯇꯝꯁꯤꯜꯂꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅ ꯌꯥꯔꯦ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯅꯪꯅ ꯇꯧꯗꯅ ꯏꯃꯥꯅ ꯇꯧꯏ ꯍꯥꯏꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯨꯃꯤꯟꯅ ꯂꯩ ꯄꯣꯏꯔꯩ ꯑꯗꯨ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯊꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯄꯣꯏꯔꯩ ꯃꯥꯁꯨ ꯂꯪꯐꯩ ꯆꯠꯅꯕ ꯍꯥꯏꯔꯛꯄꯗ ꯌꯥꯊꯣꯛꯈꯤꯗꯨꯅ ꯂꯪꯐꯩ ꯆꯠꯄꯒꯤ ꯄꯥꯎ ꯑꯗꯨ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯂꯥꯏꯖꯗ ꯇꯝꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯂꯥꯏꯖ ꯃꯥꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄꯒ ꯃꯥꯟꯅꯈ꯭ꯔꯦ ꯆꯠꯈ꯭ꯔꯦ ꯄꯣꯏꯔꯩ ꯃꯥꯁꯨ ꯂꯪꯐꯩꯗ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯔꯦ ꯂꯥꯏꯖ ꯃꯥꯗꯤ ꯊꯕꯥ ꯃꯥꯅ ꯃꯃꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯦ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯏꯖ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯅꯦꯝꯕꯨ ꯀꯧꯏ ꯏꯃꯥ ꯑꯃꯨꯛꯇ ꯊꯨꯅ ꯆꯪꯕꯤꯔꯛꯑꯣ ꯀꯥꯁꯤꯗ ꯊꯕꯥ ꯆꯪꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯕꯨ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯕꯗꯤ ꯇꯨ ꯃꯁꯤ ꯇꯧꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯝꯕ ꯆꯥ ꯁꯥꯕꯗꯨꯅ ꯁꯥꯎꯅ ꯃꯅꯦꯝꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯆꯥꯏꯁꯤꯟꯈꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯗꯨꯛ ꯅꯥꯇꯩ ꯆꯥꯗ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯏꯃꯥꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯆꯥ ꯂꯣꯟꯕꯕꯨ ꯑꯃꯨꯛ ꯇꯥꯛꯅꯈꯤꯗ꯭ꯔꯕ ꯆꯤꯅꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯃꯨꯛꯁꯤ ꯆꯤꯅꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯕ ꯏꯃꯥꯅ ꯂꯣꯜꯂꯤꯗꯨꯕꯨ ꯆꯥꯔꯣ ꯏꯁꯤꯡꯂꯣ ꯅꯠꯇ꯭ꯔꯒ ꯏꯃꯥꯒꯤꯁꯤ ꯇꯧꯒꯦꯅ ꯇꯧꯔꯤꯔꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯍꯌꯦꯡꯗꯒꯤꯗꯤ ꯁꯣꯏꯗꯅꯕ ꯏꯃꯥ ꯍꯣꯠꯅꯔꯒꯦ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯧꯅꯤꯡꯒꯨꯝ ꯇꯧꯅꯤꯡꯗꯒꯨꯝ ꯃꯗꯨꯅꯗꯤ ꯀꯥꯏꯗꯒꯤ ꯐꯖꯅ ꯇꯧꯅꯤꯒꯦ ꯆꯥꯛꯇꯤ ꯊꯣꯡꯉꯕ ꯏꯃꯥꯕꯣ ꯊꯣꯡꯗ꯭ꯔꯤ ꯏꯟꯁꯥꯡ ꯁꯦꯝꯂꯝꯕꯅꯤ ꯊꯨꯅ ꯊꯣꯡꯂꯛꯀꯦ ꯏꯃꯥ ꯀꯔꯤ ꯊꯣꯡꯗꯣꯏꯕ ꯏꯔꯣꯜꯂꯒꯦ ꯂꯥꯏꯖ ꯃꯣꯟ ꯃꯈꯥꯗꯒꯤ ꯁꯦꯜ ꯈꯔ ꯂꯧꯊꯣꯔꯛꯇꯨꯅ ꯊꯕꯥꯗ ꯂꯪꯁꯤꯜꯂꯛꯏ ꯇꯨ ꯃꯗꯨ ꯄꯨꯔꯒ ꯀꯩꯊꯦꯜꯗ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯨ ꯑꯗꯨꯒꯅꯦ ꯊꯣꯡꯉꯣ ꯂꯩꯒꯁꯦ ꯃꯇꯨ ꯂꯣꯏꯅ ꯍꯧꯗꯣꯔꯤ ꯑꯍꯥꯎꯕ ꯆꯥꯃꯟꯗꯗꯅ ꯈꯔ ꯊꯨꯅ ꯆꯠꯂꯣ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯊꯕꯥ ꯀꯔꯤꯃꯠꯇ ꯍꯥꯏꯖꯕ ꯉꯝꯗ ꯁꯦꯜ ꯑꯗꯨ ꯈꯨꯟꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯉꯥ ꯌꯣꯟꯕꯤ ꯁꯥꯟꯇꯤꯒꯤ ꯄꯣꯠꯐꯝꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯁꯥꯟꯇꯤꯌꯥ ꯉꯥ ꯑꯆꯧꯕ ꯑꯝꯇ ꯂꯩꯈꯤꯒꯦ ꯀꯌꯥ ꯄꯤꯔꯤꯅꯣꯅꯦ ꯁꯦ ꯇꯨ ꯑꯁꯤꯒꯤ ꯅꯥꯄꯤ ꯆꯥꯕꯤꯁꯦ 50 ꯈꯛꯇꯅꯤ ꯃꯁꯤ ꯑꯣꯏꯅ ꯂꯧꯕꯤꯈ꯭ꯔꯣ ꯐꯔꯦ ꯌꯣꯝꯁꯤꯜꯂꯛꯑꯣ ꯑꯗꯣ ꯃꯗꯨꯃ ꯂꯧꯈ꯭ꯔꯒꯦ ꯏꯆꯦ ꯐꯅꯤ ꯏꯆꯦ ꯁꯥꯟꯇꯤ ꯉꯥ ꯑꯗꯨ ꯈꯥꯎ ꯃꯆꯥ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯤꯔꯛꯏ ꯁꯥꯟꯇꯤ ꯏꯉꯛꯅ ꯁꯤꯌꯥ ꯀꯔꯤꯅꯣ ꯅꯃꯥꯏꯅ ꯀꯅꯥꯃꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤꯗꯨꯕꯣ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯊꯕꯥ ꯂꯠꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯉꯔꯥꯡ ꯊꯥꯎ ꯆꯣꯡꯕꯒꯤꯅꯤ ꯏꯆꯦ ꯅꯪꯒꯤ ꯉꯥꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯔꯁꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯥꯟꯇꯤ ꯆꯠꯈ꯭ꯔꯤꯕꯤ ꯊꯕꯥ ꯌꯦꯡꯗꯨꯅ ꯁꯣꯜꯍꯧꯏ ꯁꯤꯁꯤꯕꯨ ꯀꯔꯤꯅꯣ ꯏꯊꯛ ꯊꯛꯀꯠꯂꯤꯁꯤꯕꯣ ꯃꯁꯥꯁꯤꯁꯨ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯝꯃꯤ ꯃꯃꯧꯅꯕꯨ ꯑꯣꯠꯄꯤꯔ ꯆꯥꯠꯂꯅꯤ ꯍꯥꯟꯅꯗꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯖꯕꯅꯤ ꯍꯧꯖꯤꯛꯅ ꯃꯥꯏꯊꯣꯡꯒꯁꯦ ꯏꯃꯛ ꯁꯤꯜꯂꯗꯅ ꯌꯦꯡꯕꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯨꯡꯊꯤꯜ ꯇꯥꯂꯛꯅꯤ ꯂꯥꯏꯖ ꯃꯅꯦꯝꯕꯨ ꯀꯧꯕ ꯇꯥꯗ꯭ꯔꯕꯗ ꯀꯥꯗ ꯆꯪꯂꯛꯏ
Thabasu ngasaikhai thabak tawrubagi wamankhibana nungaina tumduna leirami. Manemna nungaina tumbadu ubada sauna yengamduna thoklai aduga sakhumda sangduna ising kaluraga manemgi kada muk sanglaktuna isingdo tumlibi manemgi mamaida joro launa hizili. Thaba ikhang khangna hawgalai. Karino imaw ibema nangna tawribasibo masidi nang yam henmali ai sinakagi angang natene phatmande ko nang phatmande phatlo yauna phatjiba ima kaidawgi haribano phugi hairaba ise ngasaidige ne kanna kawrisia tasinadabi adumak tumdur lairibani ne ha namaw ibu sitabagi natrodo ima tasingna tadabani ne nangbo kawbu tade haidunabo adumna kanana tawnage phajana sanglatlaga haiba mayaidana kai tawbagi phajana haidoriba aisi hanubi nangonda nonjau hairaba hanubi aisi nangidi kanano taniyam natro ini moira kaidawrage aigi famda iniem haiba mung leite mi khudingmak aigi makhada leigadaba aina tawningbuda tawgadoriba yumsidane aina tawbusida pamdaba yaningdaba yarasu chakhibada kaiba leite tawnu imoibema nangna hairibado taba yaba wa natteko aduga wa ngangba matamdasu cheksinna ningthina phajana haiba tamuko taba yagera yaroigera aigi haifam thokpani aina hairibase aina tawge khankrabadi loire kanamtana phe lawba yagadaba laije natte yare tosi masigi wase loisinkrasi adu karigino imauna ibu kauribadi kari leirage morok asaba masaningakpa chinsi adu imada singsumda subiyo hagi tawbani phare ima subirage phirol se hana hongdorakhi loiraga mapanda puthoro namang nungsang hak yairamge aduga imagi hongnabi thabak ama tawbada pung satret changhanbido tawradi kayana teisaroi thaba thokriba mamauda yengduna solhawi suk masong pak naidaba mausibu karino aina taibang sema puda namit khudingi imawa mata pinabiyu haina nizabado asumna thoknaba oireko mapukta asigumba imaudi phangdaba oisaki mapaldani laija phak thaduna nungsadu yai tanjaduda laikai mau laibisu laija hoida laija laibi ubada harau kausili laibiya nang lairo laktradi ai si lepiro lao yari ngangdasu phakste phamu lause laibisu laijagi manak aduda phammi kaino yam thajadana laisina ho medium nungai khraba male mapani panga thoklakidre aduda kayam nungai khrabano haibada khangningdana yengba laibani kaidagi nungai banuda yumste suru naisilaga lairaga bo adudi khara koithokpu kaidaugi ekhoromdaga ado noibo kamai tongnarige nungai tidi kamai haini aduna nungai haiba taba thaba singju adu suba loiraga puthokhtuna mamaugi mamang aduda thamlari haiba laibiya nangsu laidana hoimabo sumngai ha koithora ambani phare singju du saminaro haugadrabu khangde hainane haunanabadi sukhibani phajana hauramnida imabokna asuk phajana suraga hautero saminaro phajana haisu ingkolgi napi se phange haidana tawramlibani ngaiak phalukige jatki ingkol mai kai tamna laija mabukningda khanjai kaya thabak phabi saningrabani mi bangsida napi phange khalamlibani kaidan khalamani khanbaduna tunggai tumlamaga ising haijilibado minaga thabak paiga haibadu mana pamjarisi laibi kaino laija nangna mangiduna tungthilsida mangbunate wakhalama sum khalamani ado nangdi phanadum nungainabu leirine nanemnaga sebaga tawbiradana ekhoi haksangamde chaknumta thongo kaina hairaba chinna tumbudo putoktana he kawbok pokpa simangai ngangi baibema adudagi tandana dom ngamna khotnarisi kaino nanemdubu nangna ngamdra kaini ngambanoda magi sin khukanduda nangsu ngamnaba khumo ma khakta sak sabro nangsu sainatra imungdo nangna ngamna satnabu khotno nungaina leningadi aini yumsida hojik tawrisa chaba khaktani ataidi inimsna loina tawriba aina sabugi sagumbi he khundi bema asiyaroida do khoi gidudadi noigi sina manema phabi haibado khangidana nangni nasin pandro khumbagai doge ngamge hairadi irai lai bema nangna pangjabagini haidi nasindo hekta khumgadaba mina ngangba loijingeida asumaran khangda khai adamai tawbadagi dina moi khumba tandana nangna dum ngamman ekhoi hojiktasu aina kawba tade haidana tumlambadagi ising haijinmane mamaiduda kariya nanemduda adumai hekta tawba phanmande nangso dumakte adum chumna phajana haigedi bema
ꯅꯪꯒꯤꯗꯨꯅꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ ꯈꯪꯉꯦꯗꯅ ꯑꯋꯥꯕꯗꯣ ꯑꯗꯨꯝ ꯃꯥꯌꯣꯛꯅꯒꯤꯅꯤ ꯅꯪ ꯈꯔꯁꯨ ꯀꯤꯍꯟꯕ ꯑꯃ ꯆꯪꯉꯤ ꯅꯪꯅ ꯍꯥꯏꯕ ꯂꯧꯍꯟꯒꯦ ꯍꯥꯏꯔꯗꯤ ꯑꯐꯕꯤ ꯁꯥꯕ ꯍꯥꯏꯕꯁꯦ ꯀꯔꯤꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯃꯤꯅꯥꯏ ꯑꯣꯏꯅꯕꯅꯤ ꯑꯗꯨꯅ ꯐꯠꯇꯕꯤ ꯁꯥꯔꯒꯅ ꯃꯍꯥꯔꯥꯅꯤꯒꯨꯝ ꯂꯩꯗꯣꯏꯕ ꯑꯗꯨꯗꯤ ꯀꯔꯝꯕꯅ ꯐꯩꯗꯣ ꯅꯁꯥꯅꯅꯦ ꯐꯖꯅ ꯈꯜꯂꯨ ꯍꯣꯏꯁꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯦꯛꯇ ꯍꯧꯔꯨꯔꯒꯦ ꯍꯧꯖꯤꯛꯇꯒꯤ ꯅꯪꯒꯤꯗꯨꯕꯨ ꯑꯩꯁꯤ ꯊꯥꯒꯠꯂꯤꯔꯣ ꯅꯠꯇ꯭ꯔꯒ ꯊꯥꯗꯩꯔꯕ ꯍꯣ ꯊꯥꯒꯠꯂꯤꯅꯤ ꯑꯐꯕ ꯉꯥꯛꯇ ꯍꯥꯏꯕꯒꯤ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯁꯤꯡꯖꯨꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯆꯥꯕꯗ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯧꯀꯣ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯗꯤ ꯂꯥꯏꯕꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯪꯏꯕ ꯉꯁꯤꯗꯒꯤꯗꯤ ꯆꯤꯟꯁꯦꯛꯇ ꯈꯨꯝꯒꯦꯕ ꯊꯥꯡꯒꯠꯇꯅ ꯌꯨꯝꯁꯦ ꯑꯩꯅ ꯉꯝꯅ ꯄꯥꯟꯕ ꯌꯥꯗꯕꯅꯤ ꯍꯧꯒꯦꯕ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯂꯥꯏꯕꯤꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯂꯩꯃꯁꯨ ꯃꯪꯒꯣꯜꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯕꯨꯡ ꯆꯪꯂꯛꯄ ꯎꯕꯗ ꯍꯩ ꯍꯨꯏ ꯆꯤꯟꯊꯤꯕꯤ ꯁꯤꯗ ꯂꯥꯛꯎ ꯅꯪ ꯑꯁ ꯉꯝꯗꯣꯔꯦꯗꯅ ꯁꯤꯗꯤ ꯐꯖꯅ ꯑꯁꯥꯒ ꯂꯣꯏ ꯀꯥꯏ ꯑꯃꯨꯛꯀꯤ ꯈꯨꯀꯧꯗ ꯂꯥꯏꯕꯤ ꯃꯥꯅ ꯃꯪꯒꯣꯜ ꯑꯗꯨ ꯀꯥꯈꯠꯂꯛꯄꯒ ꯂꯩꯃꯅ ꯁꯥꯎꯅ ꯀꯥꯏ ꯆꯠꯂꯨꯌꯥ ꯌꯥ ꯆꯪꯂꯛꯄ ꯐꯥꯎꯕ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪ ꯁꯤꯕꯨ ꯍꯨꯏꯅ ꯑꯣꯜꯂꯛꯄ꯭ꯔꯣ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯌꯥꯛꯇ ꯂꯩꯅꯤꯡꯗꯕꯁꯤꯕꯣ ꯅꯪ ꯅꯁꯥꯁꯤ ꯃꯧꯅꯤ ꯍꯥꯏꯕ ꯀꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯌꯥ ꯆꯪꯂꯛꯄꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯑꯁꯦ ꯀꯅꯥꯅ ꯂꯣꯏꯁꯤꯟꯕꯤꯅꯦ ꯇꯧꯔꯤꯕꯅꯣ ꯍꯥ ꯅꯆꯤꯟꯗꯨꯁꯨ ꯊꯤꯅꯦ ꯅꯪ ꯈꯖꯤꯛ ꯈꯔꯥꯛ ꯊꯤꯕꯗ ꯅꯠꯇꯦ ꯈꯥꯛꯅ ꯊꯤꯔꯤꯕꯁꯤꯁꯨ ꯅꯪꯕꯨ ꯀꯨꯏꯔꯛꯑꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯇꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯍꯥ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯌꯥ ꯆꯪꯂꯛꯄꯁꯤ ꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤ ꯀꯗꯥꯏ ꯆꯠꯂꯨꯒꯦꯕ ꯂꯥꯏꯕꯤ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯈꯪꯕꯤꯕ ꯂꯥꯏꯖꯅ ꯍꯥꯏꯔꯛꯄꯗꯣ ꯇꯧꯒꯤꯕ ꯈꯨꯝꯒꯤꯕ ꯏꯆꯤꯟꯁꯦ ꯀꯅꯥꯅ ꯉꯝꯒꯦ ꯌꯦꯡꯅꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯈꯨꯝꯂꯛꯏ ꯂꯥꯏꯖ ꯃꯥꯁꯨ ꯈꯣꯟ ꯋꯥꯡꯂꯞꯅ ꯀꯩꯅꯣꯗ ꯏꯃꯥ ꯋꯥ ꯉꯥꯡꯕꯗ ꯈꯔꯁꯨ ꯐꯖꯅ ꯉꯥꯡꯕ ꯇꯝꯕꯤꯌꯨ ꯆꯤꯟ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯤꯔꯛꯀꯅꯨ 이몽식이 타박 쿠딩만 아이네 떡니 하이바 레이브로 이모호이디 떡부 야다브로 타박 떡부 딸라바디 싹도 숭아 시르기 사비라노 까리야 까리노바 낭덩시가 하리도 하 낭시 까나노세 나사는 강자드레냐 호 강이 아이세 юм식이 юм부렘비 이스 юм부렘비니고 얌나 호 юм부렘비야 юм부렘비 호이 마네 юм부렘비 따싱비 아두가 이마나 나한테 앵원에 낭닝바 싹닝바 빵떡도 떡부도 칵 야랭 아시데기디 ꯀꯩꯗꯧꯗꯣꯔꯤꯕ ꯅꯪ ꯍꯥ ꯍꯣꯏ ꯁꯨ ꯉꯁꯤꯗꯒꯤꯗꯤ ꯆꯤꯟꯁꯤ ꯈꯨꯝꯃꯗꯕ ꯏꯃꯥꯅ ꯐꯨꯔꯛꯑꯦꯗꯅ ꯑꯩꯁꯨ ꯐꯨꯅꯤ ꯏꯃꯥꯅ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯗꯕ ꯉꯁꯤꯗꯒꯤꯗꯤ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯈꯨꯝꯃꯨ ꯀꯌꯥꯝ ꯀꯨꯏꯅ ꯈꯨꯝꯕ ꯉꯝꯒꯦꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯪ ꯑꯩꯗ ꯐꯨꯔꯕꯗꯤ ꯑꯩꯉꯣꯟꯗꯁꯨ ꯐꯨꯅꯦꯕ ꯍꯣꯏ ꯐꯨꯗꯧꯔꯤꯕ ꯏꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯇꯧꯗꯣꯏꯕ ꯑꯩꯁꯨ ꯍꯦꯔꯥ ꯐꯅꯦꯛꯁꯤ ꯍꯦꯛꯇ ꯇꯥꯈꯠꯂꯒ ꯀꯥꯎꯔꯒꯦꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯑꯩ ꯀꯝꯗꯧꯏ ꯀꯥꯎꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡ ꯇꯧꯅꯤꯗꯥꯏ ꯅꯪꯕꯣ ꯇꯧꯔꯣ ꯂꯥꯛꯑꯣꯗꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯑꯣꯏꯊꯣꯛꯂꯣꯏ ꯂꯩꯃꯩ ꯂꯩꯔꯤꯉꯩꯗꯗꯤ ꯑꯗꯨꯒꯅꯦ ꯇꯥꯞ ꯂꯥꯛꯇꯅ ꯈꯨꯝꯂꯤꯕꯗꯣ ꯃꯊꯪ ꯃꯨꯛꯇꯒ ꯇꯧꯔꯛꯂꯕꯗꯤ ꯅꯆꯤꯟꯗꯣ ꯁꯗꯟ ꯊꯥꯔꯒ ꯀꯛꯀꯗꯕꯅꯤ ꯆꯥꯛꯁꯤ ꯊꯨꯅ ꯊꯣꯡꯁꯨ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯋꯥꯏꯗꯨꯗ ꯇꯧꯁꯤꯟꯅꯔꯒ ꯂꯩꯅꯣ ꯂꯥꯏꯕꯤ ꯆꯪꯈ꯭ꯔꯤꯕ ꯃꯅꯦꯝꯗ ꯌꯦꯡꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ ꯃꯪꯒꯣꯜꯁꯤꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯩ ꯍꯥꯏꯕꯅꯤꯗ ꯑꯩꯕꯨ ꯃꯁꯤ ꯁꯤꯕ ꯉꯥꯏꯗꯣꯏꯁꯦ ꯋꯥꯗꯧꯔꯤꯗ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯥꯕꯅ ꯂꯣꯏꯔꯦ ꯍꯥꯟꯅꯒꯨꯝ ꯈꯨꯝꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯗꯨꯅ ꯐꯕ ꯃꯇꯨꯡ ꯆꯤꯟꯒ ꯈꯨꯝꯖꯔꯔꯣꯏ ꯆꯤꯟꯁꯤ ꯑꯃꯨꯛ ꯀꯛꯈꯤꯗꯅ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥꯃꯥꯗꯤ ꯃꯃꯧꯒꯤ ꯁꯥꯔꯩꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯥꯏꯖꯥ ꯃꯅꯦꯝꯒꯤ ꯀꯥꯗ ꯐꯤꯔꯣꯜ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯇꯨꯅ ꯊꯥꯗꯩ ꯃꯈꯥꯗꯨꯗ ꯏꯃꯥ ꯐꯤꯔꯣꯜꯁꯤꯡꯁꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯨꯗꯣꯛꯄꯤꯌꯨ ꯃꯧ ꯉꯁꯤꯗꯤ ꯏꯃꯥꯁꯤ ꯍꯛꯆꯥꯡ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯁꯨꯗꯣꯛꯎꯔꯣ ꯏꯃꯥꯅꯅꯦ ꯉꯝꯃꯀꯥꯟꯗ ꯑꯃꯨꯛ ꯁꯨꯕꯤꯔꯒꯦ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯕꯗꯣ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯏꯃꯥꯗ ꯍꯥꯏꯔꯤꯁꯦ ꯐꯤ ꯈꯔꯁꯤ ꯁꯨꯕꯗ ꯏꯃꯥ ꯀꯩꯁꯨ ꯁꯤꯔꯣꯏꯌꯦ ꯈꯪꯉꯤꯗꯅ ꯊꯕꯛ ꯑꯃꯕꯨ ꯍꯥꯏꯔꯕꯗꯤ ꯅꯥꯈꯤꯕꯁꯤꯅ ꯃꯁꯤꯅꯈꯤꯕꯁꯤꯅ ꯍꯩꯔꯦ ꯃꯁꯤꯅꯕꯗꯤ ꯏꯃꯥ ꯇꯁꯦꯡꯅ ꯉꯝꯗꯕꯅꯤꯅꯦ ꯅꯪꯕꯨ ꯍꯣꯏ ꯌꯥꯔꯦ ꯇꯣꯛꯄꯤꯔꯣ ꯁꯨꯕꯤꯔꯅꯨ ꯐꯤꯔꯣꯜꯒ ꯑꯝꯇ ꯌꯨꯝꯁꯤꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯉꯥꯏ ꯃꯤ ꯑꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯂꯝꯂꯥꯟꯕꯤꯅꯤꯅ ꯀꯅꯥꯅꯕꯨꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯅꯦꯒꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯏꯃꯥ ꯁꯨꯔꯨꯔꯒꯦ ꯊꯕꯥ ꯃꯃꯧꯒꯤ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯂꯝꯃꯤ ꯃꯧ ꯈꯔꯁꯨ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯃꯧ ꯑꯃꯅ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯕꯣꯛ ꯐꯤ ꯁꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣꯏ ꯐꯤ ꯈꯔꯁꯤ ꯁꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯩꯅꯣ ꯏꯃꯥꯕꯣꯛ ꯅꯃꯧ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ 이마복디 누가이나 뚱마가 레기디 하이디 능사나가 마롤라마 사바시다 그나기 피로노 온통나수 야우크레 피싱시부디 이모기 ꯉꯥꯛꯇ ꯀꯩꯅꯣ 이마복
ꯅꯃꯧꯒꯤ ꯐꯤꯕꯨ ꯏꯃꯥꯕꯣꯛꯅ ꯁꯨꯗꯣꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯃꯥ ꯁꯨꯍꯟꯕ ꯀꯩꯗꯧꯒꯦ ꯊꯕ ꯃꯃꯧꯒꯤ ꯑꯁꯦꯡꯕ ꯂꯤꯆꯠꯇꯨ ꯃꯤꯃꯥꯡꯗ ꯍꯥꯏꯕ ꯃꯥ ꯏꯀꯥꯏꯖꯩ ꯑꯗꯨꯅ ꯑꯣꯏꯗꯕ ꯋꯥꯅ ꯄꯥꯈꯨꯝ ꯄꯤꯔꯛꯏ ꯏꯃꯧꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯂꯩꯍꯧꯔꯤꯅꯦ ꯑꯗꯨꯗ ꯏꯃꯥꯕꯣꯛꯅ ꯐꯤꯔꯣꯜꯁꯤꯡꯁꯦ ꯃꯣꯠꯃꯜꯂꯦ ꯍꯥꯏꯗꯅ ꯁꯨꯒꯦꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤ ꯌꯥꯝꯕ ꯅꯠꯇꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯒꯤ ꯅꯥꯒꯟꯕꯤꯗꯨꯃ ꯑꯣꯏꯔꯝꯅꯤꯀꯣ ꯏꯃꯥꯕꯣꯛ ꯈꯪꯗꯦꯗ ꯏꯕꯦꯝꯃ 이마복 섹신적 나모도 ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯛꯄꯅꯤ 이마복ꯅꯒ ꯈꯔꯒ ꯐꯔꯦ ꯅꯊꯛꯇꯅꯦ ꯁꯁꯅꯤꯀꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯊꯕ ꯃꯌꯨꯝꯗ ꯀꯥꯔꯛꯂꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯂꯥꯏꯖꯥ ꯊꯣꯡꯒꯥꯜꯗꯒꯤ ꯁꯥꯎꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯁꯥ ꯉꯝꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯅꯦꯝꯒꯤ ꯃꯁꯝꯗꯨ ꯇꯥꯞ ꯄꯥꯏꯔꯗꯨꯅ ꯃꯄꯥꯟꯗ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅ ꯆꯤꯡꯊꯣꯔꯛꯏ ꯅꯪꯅ 이시ꯕ ꯌꯥꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯟ ꯄꯥꯝꯃꯤꯁꯤ ꯀꯔꯤꯒꯤ ꯅꯪꯕꯨ ꯀꯌꯥꯝ ꯊꯕꯛ ꯁꯨꯍꯜꯂꯒꯦ ꯆꯥꯛ ꯈꯔ ꯊꯣꯡꯕ ꯐꯤ ꯈꯔꯁꯤ ꯁꯨꯕꯗ ꯅꯪ ꯋꯥꯃꯟꯗꯅ ꯁꯤꯔꯕ꯭ꯔꯕ ꯅꯪ ꯀꯩꯅꯣ ꯏꯃꯧ 이ꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ 이마ꯁꯤ ꯅꯥꯔꯤꯕꯅꯤ 시그러 나라가 레게다버기 사르쿠디냐 와이서나 레이서기 юм시다 시그러 아이나 까리 란크라게 이모 이베마 낭나 아이보 아숙 피나 떠오리시고 까리기 떡더니 피 수부 셋로 하이라가 미야 망다 아이시 파티 하이드나 산독람리바 나트로 아이니 얌 올리 하이바다이 낭 깡니도디 와치양바 얌나 빰리바 나찐도 투가이기 캉브라 낭 하누비 와치양비 낭코바 와티도 낭코바 뭐 이마 낭기 마람다 ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯗꯕꯒꯤꯔꯣ ꯍꯥ ꯏꯆꯦ ꯂꯩꯍꯥꯎꯅ ꯑꯩꯉꯣꯟꯗ ꯊꯝꯃꯛꯏꯕꯁꯦ ꯅꯪꯅ ꯍꯥꯏꯗꯅ ꯃꯤꯅ ꯍꯥꯏꯔꯛꯀꯗ꯭ꯔꯕ ꯅꯆꯥ ꯅꯃꯧ ꯌꯣꯜꯂꯒ ꯏꯃꯥꯗ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯒꯦ ꯄꯦꯟꯗꯦꯗ ꯑꯩ ꯁꯝꯁꯦ ꯑꯃꯨꯛꯇ ꯄꯦꯟꯅ ꯐꯣꯏꯒꯦꯗ 이마우 이베마 삼시 아무것도 타도 이마 나빠나 로이래 타도 이마 따생나 하이다버니 캉브라 마tung adumna aigi maramda laikai miyamdane wari saram laba hathokadabani nang asi hairaga phet launa sangki laisa thaba pendana kapsei 이마우 이베마 낭시 온통난 수비 능시역 만키제다 이사 이마우기 파나바도 호다리바 이건다 낭나 강리바 마얌세 이마누 하이 이자 이마우부 미기 망나 가린 또보기 요원 떠리바 낭 와칼 따만 되고 해 따이방 세마마포 나나이 누비부 럭신비로 이마우기 미헛 미나이다 아이 힘든지 아이 시부 그야 팟다바 하이바도 오이라게 이마우나 숙야함나 아이보 따태리버시 저봐 낭 이마기 낙다 라오바 이마양 와리 asumna kayam kuina laikhini phanglaroidra mamogi seba amuk hana nongdamba mana kari tamliba thaba magi laibakta nare phana kanna thaba laijasu manemna narabada thabak sing adu mana tawbud tari laija sak adu kanna thongli masindasu aroibi thatana ngangi kari thoina tawbu sainu khangte thabak tawningdabagi nasinaribani naba mananabana lakpadagi niksinadoi ba ayubaga haikre shumang lilaga yarabadi pauga to isa pukham mama paikhattuna khabaiduna kanna thillaga lawi wo loire sak loire minai ina sak thongba loizare maharani bima sak si loire sararo lao illo hairi bro sak si so haima wati mina ngangi sia tasinna da bidak tawdana ta jibu mana kongsia shankai toribani masi janglai manemgi ka da sauna ngasai digi lawi si ta da bro sararo lao loire sak se 이마수 따이네 하우갓방 암다다나 레이번 이마 작두 사라로에게 짜는 무수가 해나 뽑드레 가리기 사르이더리바 아이시 팟다비 마님 비자닝다비 아묵 따한게 하이비리브로 나 사이딩에 속와는 통라가 사르이 가이드나 시행상나 속땅가 깐시다 리엠나 망한도이니냐 하 시엘도 땀잡으니나 아와바 캉제니 낭 짜다바 얀 뿌랗게 미나이 아이나 짜오 나복도 뽑카이지 복사 사쿰나 상락투나 마님기 티리바 사 인상 아두 puraktu나 phamung aduda thammi sasasaw ekhoi minainina maharani bemana sabagisa amuk pengdoriba tapna haugatchaduna chakhom ama chanaba hotnajai kayadi wana yotli chakhom amado imawi bema ima aseng saba ngamtre kanau siamna ima iseng hoina kita thakge karigi ngamdaba chadaba yaroi loina muk thuna saw ima aseng na ngamdrene ꯐꯩ ꯉꯝꯗ꯭ꯔꯦꯗ ꯅꯪ ꯍꯥ ꯏꯟꯕꯨ ꯇꯥꯔꯦꯗꯅ ꯑꯩꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯦꯝꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯃꯥꯅ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯑꯗꯨ ꯖꯔꯣ ꯂꯥꯎꯅ ꯍꯩꯖꯤꯟꯗꯨꯅ ꯆꯥꯛꯈꯨꯝ ꯄꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤ ꯆꯥꯎꯋꯣ ꯀꯔꯤꯒꯤ ꯆꯥꯗꯕ ꯅꯪꯅ ꯆꯥꯅꯕ ꯍꯥꯏꯗꯅ ꯊꯣꯡꯂꯒ ꯆꯥꯎꯗꯤ ꯆꯥꯎꯗꯅ 이마우 이베마 이마 푸네 이싱 기타 탁게
ꯀꯔꯤ ꯏꯁꯤꯡ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯒ ꯏꯁꯤꯡ ꯀꯥꯏꯗ ꯃꯁꯤ ꯏꯁꯤꯡꯁꯤꯗ ꯍꯩꯗꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦꯗ ꯃꯁꯤ ꯏꯁꯤꯡꯁꯤꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯗꯨ ꯃꯈꯣꯡꯗꯨꯅ ꯀꯥꯎꯗꯨꯅ ꯊꯣꯛꯈꯤ ꯐꯠꯇꯦꯗ ꯑꯣꯟꯊꯣꯛꯅꯁꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯕꯨ ꯇꯁꯦꯡꯅ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯅꯣ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥ ꯑꯁꯤꯕꯨ ꯐꯪꯍꯟꯕꯤꯔꯤꯕ ꯑꯩ ꯇꯁꯦꯡꯅ ꯋꯥꯔꯦ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯂꯥꯏꯖ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯒꯤ ꯃꯀꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯎꯅꯁꯤꯡꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯄꯨꯊꯣꯔꯛꯏ ꯅꯪ ꯑꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯪ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩ ꯌꯨꯝꯁꯤ ꯂꯩꯔꯕꯁꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯪ ꯅꯥꯔꯕꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯦ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯥꯛꯄ ꯅꯠꯇꯦ ꯅꯪꯒꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯆꯈ꯭ꯔꯣ 이모 이뱀 ꯑꯗꯨꯝꯅ ꯈꯛ ꯇꯧꯒꯅꯨ 이마 ꯅꯪꯅ ꯁꯦꯕꯥ ꯇꯧꯕꯤꯗ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯏꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤꯗ ꯑꯩ ꯂꯩꯖꯒꯦ ꯅꯪꯅ ꯍꯥꯏꯕ ꯋꯥ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯋꯥꯍꯩꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ ꯃꯄꯨꯔꯣꯏꯕꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯣꯏ ꯄꯥꯄꯨꯡ ꯅꯪꯅ ꯁꯥꯕꯤꯔꯝꯕ ꯌꯨꯝ ꯑꯁꯤ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯏꯆꯥ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯪꯅ ꯁꯥꯔꯝꯕ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ 이모기 마욕들 លេꯞꯄꯉꯝꯗ꯭ꯔꯦ ꯆꯠꯂꯒꯦ ꯅꯪꯅ ꯊꯝꯂꯝꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨ 이마ꯒꯤ ꯑꯆꯧꯕ 이마ꯕꯨ ꯋꯥꯔꯧꯒꯅꯨꯀꯣ 이차나 하려면 ꯆꯠꯂꯦ ꯍꯥꯏꯗꯅ ꯅꯪ 이마ꯕꯨ ꯋꯥꯔꯧꯒꯅꯨꯀꯣ 이마 ꯆꯠꯂꯒꯦꯀꯣ ꯆꯠꯈ꯭ꯔꯦ ꯊꯕꯥ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯕꯥ ꯃꯃꯥ ꯃꯄꯥꯅ ꯂꯩꯅꯔꯝꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ ꯊꯥꯈꯥꯏ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯊꯕꯥ ꯃꯥꯁꯨ ꯃꯁꯥꯅ ꯍꯣꯠꯅꯖꯗꯨꯅ ꯐꯈ꯭ꯔꯦ ꯑꯅꯥꯕꯁꯨ ꯂꯥꯏꯖ ꯃꯥꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯅꯦꯝ ꯂꯩꯇ꯭ꯔꯕꯗ ꯆꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯀꯣꯏꯅꯤꯡꯕ ꯀꯨꯁꯤ ꯇꯧꯗꯨꯅ ꯄꯣꯏꯔꯩ ꯃꯥꯁꯨ ꯊꯕꯛ ꯁꯨꯕꯗ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯆꯪꯂꯛꯏ ꯎꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯆꯪꯁꯤꯜꯂꯛꯏ ꯃꯌꯨꯝ ꯇꯝꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯃꯥꯁꯨ ꯇꯧꯔꯤꯕꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯄꯣꯏꯔꯩ ꯃꯥꯅ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯝꯕꯗꯨꯗ ꯂꯥꯏꯖ ꯏꯪꯉꯪꯉꯛꯏ ꯄꯣꯏꯔꯩ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯥꯟꯅꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯁꯨ ꯃꯍꯩ ꯆꯠꯅꯈ꯭ꯔꯦ ꯄꯣꯏꯔꯩ ꯂꯥꯛꯄꯗꯒꯤ ꯂꯥꯏꯖ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯣꯏꯔꯩ ꯁꯥꯎꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯅꯪꯅ ꯇꯧꯔꯤꯁꯤ ꯆꯨꯝꯃꯤꯁꯤꯔꯣ ꯍꯥ ꯅꯨꯄꯥ ꯐꯥꯎꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯔꯤꯕꯅꯤꯅꯦ ꯃꯤꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯑꯣꯏꯅ ꯈꯜꯂꯝꯗꯧꯔꯤꯒꯦ ꯌꯨꯝꯁꯤꯕꯨ ꯑꯍꯜ ꯄꯥꯟꯗꯕ ꯏꯃꯨꯡꯅꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛꯅꯣ ꯉꯥꯏꯍꯥꯛ ꯑꯗꯨ ꯋꯥꯈꯜ ꯄꯣꯊꯥꯕꯅꯤ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦꯕ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯈꯪ ꯏꯃꯥꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯃꯈꯣꯜ ꯃꯋꯥ ꯇꯥꯗ꯭ꯔꯤꯁꯦ ꯊꯋꯥꯏ ꯏꯁꯥ ꯁꯥꯗ ꯈꯨꯝꯃꯤ ꯆꯠꯈ꯭ꯔꯦ ꯀꯥꯏꯗ ꯈꯪꯗꯦ ꯃꯥꯒꯤ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯀꯩꯅꯣ ꯂꯥꯏꯖ ꯅꯪ ꯍꯥꯏꯗꯣ ꯍꯥ ꯋꯥꯔꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯏꯃꯥꯗꯣ ꯀꯔꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯥꯒꯤ ꯈꯨꯄꯥꯛꯇꯨꯅ ꯊꯥꯖꯤꯟꯈꯤ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯒꯤ ꯏꯃꯥ ꯇꯥꯟꯊꯣꯛꯂꯤꯕ ꯍꯥꯏꯌꯨ ꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯇꯩ ꯆꯥꯔꯣꯏ ꯍꯥꯏꯌꯨ ꯍꯥꯏꯁꯤ ꯇꯥꯗꯕ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯉꯥꯛꯆꯩ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯜꯂꯤ ꯑꯩ ꯍꯥꯏꯒꯦ ꯑꯝꯇ ꯆꯩꯗꯨꯝꯇ ꯊꯝꯕꯤꯌꯣꯕ ꯑꯆꯨꯝꯕꯗꯣ ꯍꯥꯏꯔꯛꯇ꯭ꯔꯕ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ ꯌꯦꯡꯉꯣ ꯄꯣꯏꯔꯩ ꯃꯥꯒꯤ ꯑꯁꯥꯎꯕꯗ ꯎꯕꯗ ꯀꯤꯃꯟꯈꯤꯕꯅ ꯂꯥꯏꯖ ꯑꯁꯦꯡꯕ ꯄꯨꯝꯕ ꯃꯄꯨꯔꯣꯏꯕꯗ ꯂꯤꯊꯣꯔꯛꯂꯤ ꯂꯥꯏꯖ ꯃꯈꯥ ꯇꯥꯔꯛꯇꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤꯗꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯀꯔꯤ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯈꯨꯄꯥꯛ ꯑꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯊꯥꯖꯤꯜꯂꯤ ꯅꯪꯒꯨꯝꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯖꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄꯒꯤ ꯏꯔꯥꯜ ꯏꯃꯥꯅ ꯀꯌꯥꯗ ꯃꯆꯥ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗꯕ ꯏꯃꯥꯅ ꯌꯨꯝꯁꯤ ꯂꯩꯇ꯭ꯔꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯌꯨꯝꯁꯤ ꯅꯪꯒꯤ ꯅꯠꯇꯦ ꯏꯃꯥꯒꯤꯅꯤ ꯆꯠꯂꯣ ꯏꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯕꯗꯤ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯤꯕ ꯁꯣꯏ ꯅꯪꯒꯤ ꯅꯃꯥꯗꯨꯒ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ ꯑꯩꯒꯤ ꯏꯃꯥꯅ ꯂꯨꯗ꯭ꯔꯗꯤ ꯃꯤ ꯑꯃꯨꯕꯤ ꯅꯪꯅ ꯍꯦꯟꯅ ꯂꯨꯒꯗ꯭ꯔꯣ ꯅꯪꯒꯨꯝꯕꯤ ꯑꯃꯒ ꯑꯩꯒꯤ ꯏꯃꯥꯒ ꯌꯦꯡꯅꯔꯨꯔꯕꯗꯤ ꯅꯦꯠꯂꯤꯕ ꯃꯥꯂꯦꯝ ꯂꯩꯕꯥꯛꯀ ꯑꯇꯤꯌꯥꯒ ꯌꯦꯡꯅꯕꯒꯨꯝꯕꯅꯤ ꯈꯪꯖꯤꯜꯂꯨ ꯑꯩꯅ ꯌꯨꯝꯁꯤ ꯂꯥꯛꯄꯗ ꯅꯪ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤ ꯁꯤꯔꯦ ꯍꯥꯏꯅ ꯅꯁꯥꯅ ꯈꯪꯖꯤꯜꯂꯨ ꯅꯪꯅ ꯄꯨꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯄꯨꯈꯤꯕ ꯌꯥꯏ
ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯄꯣꯏꯔꯩ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯏꯖ ꯄꯣꯏꯔꯩꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯠꯈꯤꯒꯦ, ꯑꯩ ꯁꯥꯎꯈꯤ, ꯑꯩꯒꯤ ꯏꯔꯥꯜꯅꯤ, ꯋꯥꯈꯜ ꯊꯦꯟꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯋꯥꯖꯕꯅꯤ, ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯕ ꯉꯝꯂꯔꯣꯏ, ꯏꯃꯥꯒꯤ ꯃꯥꯡꯗꯁꯨ ꯑꯩ ꯂꯦꯞꯄ ꯉꯝꯂꯔꯣꯏ꯫ ꯏꯃꯥ, ꯃꯊꯪ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯏꯃꯥꯒꯤ ꯊꯧꯒꯜ ꯃꯇꯤꯛ ꯆꯥꯅ ꯐꯪꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯆꯠꯈ꯭ꯔꯦ ꯂꯥꯏꯖꯃꯥꯁꯨ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯝꯂꯣꯝꯗ꯫ ꯄꯣꯏꯔꯩ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯔꯦ꯫ ꯄꯣꯏꯔꯩꯅꯁꯨ ꯃꯁꯥꯅ ꯂꯥꯟꯕ ꯂꯩꯇꯕꯅ ꯃꯆꯥꯕꯨ ꯉꯥꯛꯄꯤꯈ꯭ꯔꯦ꯫ ꯄꯣꯏꯔꯩ ꯃꯥꯅ ꯃꯃꯥꯕꯨ ꯌꯨꯝꯗ ꯆꯠꯁꯤ ꯍꯥꯏꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯊꯕꯥꯁꯨ ꯌꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯂꯥꯏꯖꯃꯥꯗꯤ ꯃꯕꯨꯡꯒꯤ ꯅꯨꯄꯤꯅ ꯑꯣꯠꯇꯨꯅ ꯋꯥꯅ ꯍꯜꯂꯛꯄꯤ ꯃꯤꯡꯊꯣꯟ ꯐꯪꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨꯗ꯫